Pressing in and Pressing on ꯀꯧꯕ series amagi matangda ngangjaribani aduga namsinba hairiba ase nangonda namsillaklibasing ado namkhaiduna satpa haibani nangonda kari amattana namsillaktragadi nangna namkhaibagi mathausu tade Jisuna sibiduna nangonda pibikhraba punsi ado nangna hingba ngamnanaba nangi mayokta lakpa hiram kaya ama nangna namkhaiduna satpa mathau tai Section Mari khakta leiba maramna masigi matangda tambigadaba kaya ama leiragasu ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯦꯡꯅꯕ ꯃꯔꯨ ꯑꯣꯏꯕ ꯈꯔꯗ ꯅꯩꯅꯃꯤꯟꯅꯁꯤ ꯅꯪꯒꯤ ꯅꯔꯥꯜ ꯑꯃꯁꯨꯡ ꯏꯀꯥꯏꯕ ꯅꯪꯕꯒꯤ ꯋꯥꯡꯃꯗ ꯆꯠꯇꯨꯅ ꯙꯔꯃ ꯆꯦꯟꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯅꯕꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯅꯃꯤꯟꯅꯁꯤ ꯅꯪꯒꯤ ꯑꯁꯣꯏꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯗꯤ ꯊꯤꯕ ꯑꯃꯁꯨꯡ ꯑꯁꯣꯟꯕ ꯑꯗꯨꯗ ꯃꯤꯠꯐꯝ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯈꯔ ꯆꯥꯎꯈꯠꯈꯤꯕ ꯃꯥꯏ ꯄꯥꯛꯈꯤꯕꯁꯤꯡ ꯑꯗꯨ ꯑꯣꯏꯅ ꯁꯤꯡꯊꯥꯅꯗꯨꯅ ꯍꯔꯥꯎꯖꯧ Mafam asida leiriba mipum khudingmak nakhoiga ishwarga chatminnaba khongset ase amaga khetnai khara amadagi hena sangna chatpa mathau tari maramdi ataina yaukraba mafam aduda makhoi yaudri adubu afaba paudi nangna lambi ado chatpa leptriba makhaidi nang mafam ado adum yaugani maramdi mahakna halakpa matam aduda mitkup amada Mahakna saktam manna aikhoisu mapung phana hangani Hebrew taruki amada mahakna hai maram asigidamak Kristagi ahobagi wa thadoktuna aikhoina mapung pharaba romda inkhatsi asiba thabaktagi ning hongbagi ishwar romda thajabagi masimakni ngasi aikhoina nainagadoriba asiba thabak hairiba ase mayam khangbibra Masidi iral leibagi wakhalon leiba aduni. Masidi aikhoina tawkiba aranbasing adugidamak aikhoi isana mamal pinaba hotnaba adubini. Naral ado lawthokhrabada karamna iral lei haina khankigadagi. Nakhoi kharagidamak masi ka henna maning tamhanba oigani pap tawba matamda aikhoi haraugadawribani haina aina haibadi suknat natteko. Nakhoina pap tawba matamda nakhoi Nungairoidobani, Madugi mathakta kapkadabani. Haina Bible na hairi. Adubu numidang suppa kaplabasu ayuktadi harauba lakani. Nahak mado mayoknagadabani. Madugi mathakta pangadabani. Aduga mado namkhairaga mapung phaba aduromda laknanaba hotnagadabani. Mayam gyan taramgani haina thazai masigi mayoknaba haiba ase araibadi natte maramdi nang nara lei haibagi wakhallon aduda adum wakhal tawduna lei ai lali haina khandragadi ai chummi haina khande aduga aikhoigi wakhalda dharmagi oiba lai fattaba amana aihak ase asukki matik phatre haina adum khanghalli nangi nasa singna asumna tawragadi nakhoi kari khangadage Jonathan amasung Saulgi imung manungdagi lemhauba. Mephibosheth ado David na bor pibibagi matangda Bible da yauba ado ayamna toina tambi adubu mahakti yamna phibham sadaba mafam amada masasu soinaibaga loinana wana hinglami. Hairiba misak ase hanagi ningthaugi masu nupa oiba maramna ningthaugi konungda hekta lakpa yarami maramdi David amasung Jonathangi asetpa mari leirami he ai Jonathangi masani aigi hak adu pinabiyu haina mahakna haikidi ngasi aikhoisu mahak kumbani Mahak soinaiki ason ana leiki aduga awaba mafam lo devar kauba mafam aduda leirami kananabu lo devarda leiningadageni aidi leijaningde aidi hai devarda oina leini lo devarda leigadawba sarukpudi hai devarda kana leiningbage masi yamna sangba warini David na hai aina nangbu bor pibigani aduga nangi darkar leiba khudingmak pibigani aduga mahaki makhong animak soinairabasu mahaki mapunsi chuppa ningthauga samin thakminaki
ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯃꯄꯨꯡ ꯐꯥꯗꯕ ꯈꯔ ꯂꯩꯔꯒꯁꯨ ꯅꯪ ꯅꯤꯡꯊꯧꯒ ꯆꯥꯃꯤꯟꯅꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯍꯧꯒꯠꯇꯨꯅ ꯅꯉꯣꯟꯗ ꯄꯤꯕꯤꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯅꯁꯥꯅ ꯌꯥꯅꯤꯡꯅ ꯐꯝꯖꯒꯗꯕꯅꯤ꯫ ꯅꯣꯡꯃ ꯑꯩꯈꯣꯏ ꯊꯦꯡꯛꯁꯒꯤꯚꯤꯡ ꯗꯤꯅꯔ ꯑꯃ ꯁꯤꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯇꯤꯆꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯇꯝꯕꯤꯔꯤꯉꯩꯗꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯁꯤꯟꯕꯤꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯁꯦ ꯑꯩꯈꯣꯏꯅ ꯐꯪꯅꯅꯕꯒꯤꯗꯃꯛ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯆꯧꯕ ꯃꯃꯜ ꯑꯃ ꯄꯤꯕꯤꯈ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯋꯥꯅ ꯆꯥꯛꯂꯦꯟ ꯑꯗꯣ ꯐꯖꯅ ꯁꯤꯟꯖꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤ, ꯆꯥꯛ ꯂꯣꯏꯔꯦ, ꯃꯌꯥꯝ ꯂꯥꯛꯅꯔꯣ꯫ ꯃꯈꯣꯏꯅ ꯌꯥꯝꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯂꯥꯛꯂꯒ, ꯑꯣ ꯏꯃꯥ, ꯃꯁꯤꯒꯤ ꯆꯥꯛꯂꯦꯟ ꯑꯁꯤ ꯆꯥꯕꯗ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯣ ꯏꯃꯥ, ꯅꯪꯗꯤ ꯑꯉꯛꯄ ꯑꯁꯦꯡꯕ ꯏꯃꯥꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯅꯠꯇꯕ, ꯑꯩꯈꯣꯏ ꯈꯔ ꯐꯔꯝꯂꯒꯗꯤ ꯐꯒꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯁꯦꯝ ꯁꯥꯕꯤꯈ꯭ꯔꯕ ꯆꯥꯛꯂꯦꯟ ꯑꯁꯦ ꯆꯥꯕꯗ ꯑꯩꯈꯣꯏꯗꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯐꯕ ꯑꯃꯠꯇ ꯇꯧꯈꯤꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯩꯈꯣꯏꯅ ꯁꯦꯡꯗꯣꯛꯍꯧꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯇꯤꯚꯤꯗ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯔꯦ꯫ ꯍꯣꯝꯋꯔꯛꯁꯨ ꯑꯃꯠꯇ ꯇꯧꯍꯧꯗ꯭ꯔꯦ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯕꯁꯨ ꯑꯩꯅ ꯃꯈꯣꯏꯗ ꯍꯥꯏ, ꯇꯦꯕꯜ ꯃꯈꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯩꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯁꯤꯡ ꯑꯗꯣ ꯆꯥꯔꯣ꯫ ꯉꯁꯤ ꯅꯈꯣꯏ ꯈꯔꯗ ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯤ, ꯅꯈꯣꯏ ꯃꯇꯤꯛ ꯆꯥꯗꯦ ꯈꯟꯗꯨꯅ ꯑꯃꯣꯠꯄꯗ ꯀꯣꯏꯑꯣꯟ ꯑꯣꯟꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯈꯥꯗꯒꯤ ꯊꯣꯔꯛꯎ꯫ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯕꯤꯌꯨ꯫ ꯏꯁ꯭ꯋꯔ ꯅꯪꯅ ꯃꯗꯨ ꯑꯩꯉꯣꯟꯗ ꯄꯤꯅꯤꯡꯂꯒꯗꯤ ꯑꯩ ꯃꯗꯨ ꯂꯧꯅꯅꯕ ꯂꯩꯖꯔꯦ꯫ ꯑꯩ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ, ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯅꯪꯅ ꯂꯦꯝꯅ ꯄꯤꯕꯤꯕ ꯑꯁꯤꯒꯨꯝꯕ ꯑꯁꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯆꯠꯊꯣꯛꯀꯗꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯑꯃ ꯂꯩ ꯍꯥꯏꯅ ꯑꯗꯨꯝ ꯐꯥꯎꯖꯩ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯅꯧꯍꯧꯅꯅ ꯌꯨꯝꯐꯝ ꯑꯃ ꯊꯣꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯃꯁꯤꯒꯤ ꯀꯣꯟꯐꯔꯦꯟꯁ ꯑꯁꯤ ꯅꯩꯅꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯅꯧꯅ ꯑꯃꯨꯛ ꯍꯧꯕꯒꯤ ꯃꯇꯥꯡꯅꯤ꯫ ꯑꯅꯧꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯍꯧꯒꯗꯕꯅꯤ꯫ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯀꯣꯛꯍꯟꯅꯅꯕ ꯃꯦꯁꯦꯖꯇꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯍꯥꯏꯖꯒꯦ, ꯅꯉꯣꯟꯗ ꯐꯥꯎꯔꯛꯄ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯣ ꯅꯪꯅ ꯌꯣꯛꯈꯠꯄ ꯇꯣꯛꯂꯒꯗꯤ ꯃꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯁꯣꯟꯊꯈꯤꯒꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯊꯋꯥꯏꯒ ꯋꯥꯈꯜꯒꯁꯨ ꯈꯥꯏꯗꯣꯛꯅꯕ ꯍꯩꯒꯗꯕꯅꯤ꯫ ꯃꯁꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯇꯧꯕ ꯉꯝꯃꯤ꯫ ꯏꯕ꯭ꯔꯤꯌꯥ 3, ꯑꯩꯈꯣꯏꯅ ꯊꯋꯥꯏꯒ ꯋꯥꯈꯜꯒ ꯈꯥꯏꯗꯣꯛꯀꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯁꯦ ꯈꯪꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯀꯔꯤꯅꯣ, ꯂꯥꯏ ꯐꯠꯇꯕꯅ ꯀꯔꯤꯅꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯣ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯑꯍꯥꯟꯕ ꯖꯣꯍꯥꯟꯒꯤ 1:9 ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯍꯥꯏꯗꯣꯛꯆꯔꯒꯗꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯅꯅꯕ ꯑꯃꯁꯨꯡ ꯙꯔꯃ ꯆꯦꯟꯕ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯈꯣꯏꯕꯨ ꯁꯦꯡꯕꯤꯅꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯇꯤ ꯊꯥꯖꯕ ꯌꯥꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕꯅꯤ꯫ ꯄꯗ 9 ꯍꯥꯏ, ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯂꯩꯇꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥ ꯏꯊꯟꯇꯕꯨ ꯃꯤꯅꯝꯖꯕꯅꯤ, ꯑꯗꯨꯒ ꯄꯗ 9 ꯍꯥꯏꯔꯤ, ꯑꯩꯈꯣꯏꯗ ꯄꯥꯞ ꯂꯩꯇꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨꯒ ꯆꯥꯅꯍꯟꯗꯕꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯄꯥꯞ ꯇꯧꯏ, ꯑꯩꯈꯣꯏ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯝ ꯇꯧꯏ꯫ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯖꯤꯁꯨ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯑꯁꯤ꯫ ꯑꯩꯈꯣꯏ ꯑꯁꯣꯏꯕ ꯑꯃꯠꯇ ꯇꯧꯗ꯭ꯔꯒꯗꯤ ꯀꯟꯕꯤꯕ ꯃꯄꯨ ꯑꯃꯨꯛ ꯀꯔꯤꯒꯤ ꯗꯔꯀꯥꯔ ꯂꯩꯔꯨꯈꯤꯗꯒꯦ? ꯏꯁ꯭ꯋꯔꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯇꯝ ꯆꯨꯞꯄꯗ ꯏꯁ꯭ꯋꯔꯗ ꯋꯥꯅꯣꯝꯕꯤꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯃꯔꯝꯗꯤ ꯃꯗꯣ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩ꯫ ꯅꯠꯇ꯭ꯔꯒꯗꯤ ꯃꯗꯣ ꯃꯍꯥꯛꯅ ꯃꯔꯛ ꯃꯔꯛꯇꯗ ꯇꯧꯔꯝꯒꯗꯕꯅꯤ꯫ ꯅꯪꯅ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ ꯑꯩꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ꯫ ꯑꯩꯅ ꯐꯥꯎꯕ ꯑꯗꯨꯗ ꯑꯣꯏꯅ ꯊꯥꯖꯒꯗ꯭ꯔꯥ? ꯐꯣꯡꯗꯣꯛꯄꯤꯕ 12:10-11 ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯁꯩꯇꯥꯟ ꯑꯁꯤꯕꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯃꯔꯥꯜ ꯊꯩꯖꯤꯟꯕ ꯍꯥꯏꯅ ꯀꯧꯏ꯫ ꯂꯥꯏ ꯐꯠꯇꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯔꯥꯜ ꯊꯩꯖꯤꯟꯕ ꯃꯐꯝ ꯑꯃ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯕꯨ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ
ꯃꯔꯝꯅ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯥꯝꯅ ꯐꯠꯇꯅ ꯈꯟꯖꯔꯝꯃꯤ꯫ ꯏꯔꯥꯜ ꯂꯩꯖꯕꯒꯨꯝꯅ ꯑꯩ ꯑꯗꯨꯝ ꯈꯜꯂꯝꯃꯤ꯫ ꯑꯩꯅ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯒꯁꯨ ꯑꯩꯒꯤ ꯏꯄꯥꯒ ꯑꯐꯕ ꯃꯔꯤ ꯂꯩꯅꯕ ꯑꯃꯠꯇ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯔꯤ ꯑꯗꯣ ꯑꯩꯒ ꯏꯁ꯭ꯋꯔꯒ ꯂꯩꯅꯕ ꯃꯔꯤꯗꯁꯨ ꯑꯣꯏꯔꯛꯈꯤ꯫ ꯑꯗꯨꯅ ꯑꯩ ꯑꯆꯨꯝꯕ ꯐꯖꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯑꯗꯨꯝ ꯈꯜꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯩ ꯃꯗꯣ ꯇꯧꯗ꯭ꯔꯒꯗꯤ, ꯑꯗꯥ ꯇꯧꯗ꯭ꯔꯒꯗꯤ, ꯑꯗꯨꯒ ꯑꯩꯅ ꯑꯐꯕꯅꯤ ꯍꯥꯏꯅ ꯈꯟꯕ ꯈꯨꯗꯤꯡꯃꯛ ꯇꯧꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯗ꯭ꯔꯤꯉꯩꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯂꯝꯗꯦ, ꯑꯗꯨꯒ ꯀꯟꯕꯤꯕ ꯐꯪꯂꯕ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯃꯐꯝ ꯃꯔꯥꯡ ꯈꯪꯂꯝꯗꯦ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕꯗꯤ ꯀꯟꯕꯤꯕ ꯐꯪꯗꯕꯅꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕꯗꯤ ꯀꯟꯕꯤꯕꯗꯤ ꯐꯪꯂꯒ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯗꯕ ꯑꯗꯨꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯃꯌꯥꯝ ꯇꯥꯕꯤꯔꯤꯀꯣ? ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨꯗꯒꯤ ꯈ꯭ꯔꯤꯁꯇ꯭ꯌꯟꯒꯤ ꯑꯣꯏꯕ ꯑꯋꯥꯕꯗ ꯂꯥꯛꯄ ꯑꯗꯣ ꯏꯁ꯭ꯋꯔꯅ ꯄꯥꯝꯕ ꯅꯠꯇꯦ꯫ ꯖꯤꯁꯨꯅ ꯍꯥꯏ, ꯑꯩꯅ ꯂꯥꯛꯄꯗꯤ ꯅꯈꯣꯏꯗ ꯄꯨꯟꯁꯤ ꯄꯤꯕ ꯂꯥꯛꯄꯅꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤ ꯑꯗꯣ ꯅꯈꯣꯏꯅ ꯃꯔꯥꯡ ꯀꯥꯏꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯅꯅꯕꯅꯤ꯫ ꯅꯪ ꯅꯁꯥꯅ ꯐꯥꯎꯕ ꯅꯁꯥꯕꯨ ꯄꯥꯝꯖꯗ꯭ꯔꯒꯗꯤ ꯀꯔꯝꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯂꯦꯟꯕ ꯉꯝꯒꯗꯒꯦ? ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯅꯁꯥ ꯅꯊꯟꯇꯒ ꯌꯥꯅꯖꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯁꯤꯗꯤ ꯅꯪ ꯈꯛꯇꯅꯅꯤ ꯃꯗꯨ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕ ꯑꯁꯦ꯫ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯁꯦꯝꯕꯤꯈꯤꯕꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯠꯁꯦꯝ ꯑꯁꯤꯕꯨ ꯅꯪꯅ ꯅꯨꯡꯁꯤꯐꯝ ꯊꯣꯛꯏ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤꯒ ꯅꯪꯅ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕ ꯑꯁꯤꯒ ꯈꯥꯏꯗꯣꯛꯅꯕ ꯉꯝꯒꯗꯕꯅꯤ꯫ ꯃꯁꯤ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗꯒꯤ ꯐꯪꯖꯕ ꯃꯇꯝꯗ ꯃꯁꯤꯅ ꯑꯩꯕꯨ ꯏꯅꯤꯡ ꯇꯝꯍꯟꯕꯤꯈꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩꯍꯥꯛ ꯙꯔꯃꯒꯤ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯦꯁ ꯑꯗꯨꯅ ꯁꯤꯒꯗꯧꯔꯝꯃꯤ꯫ ꯑꯩꯅ ꯏꯁ꯭ꯋꯔꯕꯨ ꯅꯨꯡꯁꯤꯖꯕ ꯃꯔꯝꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯄꯨ ꯄꯦꯜꯍꯟꯖꯅꯤꯡꯂꯝꯃꯤ, ꯑꯗꯨꯅ ꯑꯩꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯐꯕ ꯇꯧꯅꯅꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯗꯨꯝ ꯍꯦꯟꯅ ꯁꯣꯏꯔꯝꯃꯤ꯫ ꯁꯦꯡꯅ ꯍꯤꯡꯅꯅꯕ ꯑꯗꯨꯝ ꯑꯩ ꯊꯧꯔꯥꯡ ꯀꯟꯅ ꯇꯧꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯅ ꯇꯧꯕ ꯑꯁꯣꯏꯕ ꯃꯆꯥ ꯃꯆꯥ ꯈꯨꯗꯤꯡꯃꯛ ꯐꯥꯎꯕ ꯍꯦꯛꯇ ꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯑꯣꯏꯗ꯭ꯔꯦ꯫ ꯉꯁꯤ ꯑꯩꯅ ꯑꯌꯨꯛꯇ ꯑꯁꯣꯏꯕ ꯈꯔ ꯇꯧꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨ ꯀꯔꯤꯅꯣ ꯑꯩ ꯈꯪꯗꯦ꯫ ꯃꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯤ꯫ ꯃꯔꯝꯗꯤ ꯃꯗꯨ ꯑꯩꯅ ꯈꯪꯂꯝꯂꯒꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯔꯝꯒꯅꯤ, ꯑꯗꯨꯒ ꯑꯩ ꯉꯥꯛꯄꯤꯕ ꯐꯪꯖꯗꯨꯅ ꯆꯠꯆꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏ, ꯏꯁ꯭ꯋꯔ, ꯑꯩꯅ ꯈꯪꯗꯕ ꯑꯔꯥꯟꯕ ꯀꯔꯤꯒꯨꯝꯕ ꯇꯧꯈꯤꯕ ꯂꯩꯔꯒꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯌꯦꯡꯕꯤꯌꯨ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯊꯃꯣꯏ ꯈꯪꯕꯤ꯫ ꯅꯪꯅ ꯑꯐꯕ ꯑꯗꯣ ꯇꯧꯅꯤꯡꯅ ꯀꯟꯅ ꯍꯣꯠꯅꯖꯔꯒꯗꯤ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯣ ꯃꯍꯥꯛꯅ ꯈꯪꯕ ꯃꯔꯝꯅ ꯑꯐꯕꯁꯤꯡ ꯑꯗꯣ ꯅꯪꯅ ꯇꯧꯔꯛꯅꯕ ꯍꯣꯠꯅꯅꯕ ꯃꯍꯥꯛꯅ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕ ꯅꯔꯥꯜ ꯂꯩꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯏꯀꯥꯏꯕ ꯑꯗꯣ ꯂꯩꯔꯒꯗꯤ ꯃꯗꯨꯅ ꯅꯪꯕꯨ ꯁꯣꯜꯍꯟꯒꯅꯤ, ꯑꯗꯨꯒ ꯅꯪ ꯆꯥꯎꯈꯠꯄ ꯑꯃꯠꯇ ꯉꯝꯂꯣꯏ꯫ ꯌꯥꯎ ꯃꯆꯥ ꯑꯗꯨꯒꯤ ꯏꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯉꯝꯂꯦ꯫ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯃꯔꯥꯜ ꯊꯩꯖꯤꯜꯂꯝꯕ ꯃꯍꯥꯛ ꯑꯗꯣ ꯂꯪꯊꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯃꯔꯥꯜ ꯊꯩꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯍꯥꯏꯌꯨ, ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ, ꯅꯪꯒꯤ ꯐꯠꯇꯕ ꯊꯧꯔꯥꯡ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯁ꯭ꯋꯔꯒꯤ ꯏꯒꯤ ꯃꯄꯥꯟꯅ ꯂꯩꯈ꯭ꯔꯕꯅꯤ, ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ꯫ ꯅꯪꯉꯣꯟꯗ ꯀꯔꯤ ꯁꯣꯏꯔꯕꯒꯦ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯂꯥꯏ ꯐꯠꯇꯕꯅ ꯍꯥꯏꯕ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯊꯧ ꯅꯠꯇꯦ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯅꯪꯕꯨ ꯑꯆꯨꯝꯕꯗ ꯆꯤꯡꯕꯤꯒꯅꯤ, ꯑꯗꯨꯕꯨ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯕꯨ ꯅꯔꯥꯜ ꯁꯤꯒꯅꯤ꯫ ꯏꯁ꯭ꯋꯔꯅꯗꯤ ꯅꯪꯕꯨ ꯆꯨꯝꯊꯣꯛꯄꯤꯒꯅꯤ, ꯊꯥꯡꯒꯠꯄꯤꯒꯅꯤ, ꯑꯗꯨꯒ ꯅꯪ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯧꯒꯠꯄꯤꯒꯅꯤ꯫ ꯃꯇꯤꯛ ꯑꯃꯗꯒꯤ ꯑꯃꯗ ꯃꯍꯥꯛꯅ ꯅꯪꯕꯨ ꯍꯣꯡꯕꯤꯒꯅꯤ꯫ ꯅꯪꯅ ꯃꯍꯥꯛꯄꯨ ꯀꯔꯝꯅ ꯉꯝꯕꯒꯦ? ꯌꯥꯎ ꯃꯆꯥ ꯑꯗꯨꯒꯤ ꯏꯒꯤ ꯃꯄꯥꯟꯅ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯁꯥꯈꯤꯒꯤ ꯋꯥꯍꯩꯅꯅꯤ꯫
ꯑꯔꯤꯕ ꯋꯥꯔꯦꯞꯅꯕꯒ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕꯒ ꯈꯦꯠꯅꯕ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯅꯧꯕꯅ ꯑꯔꯤꯕꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯐꯕ ꯍꯦꯜꯂꯤ꯫ ꯑꯔꯤꯕ ꯋꯥꯔꯦꯞꯅꯕꯒꯤ ꯃꯇꯝꯗꯗꯤ ꯃꯤꯁꯤꯡꯅ ꯏꯟꯕ ꯉꯝꯂꯣꯏ ꯈꯪꯅ ꯈꯪꯅ ꯏꯁ꯭ꯋꯔꯅ ꯃꯈꯣꯏꯗ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯃꯁꯨꯡ ꯅꯤꯌꯣꯝ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛꯅ ꯃꯗꯣ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯅ ꯄꯤꯔꯝꯂꯤꯕꯅꯣ? ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯀꯟꯕꯤꯕ ꯃꯄꯨ ꯑꯃ ꯗꯔꯀꯥꯔ ꯂꯩꯅꯅꯕꯅꯤ꯫ ꯑꯀꯣꯟꯕꯗ ꯅꯍꯥꯛꯅ ꯏꯁ꯭ꯋꯔ ꯑꯩ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯅꯅꯕ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯪ ꯌꯥꯝꯅ ꯀꯨꯏꯅ ꯑꯋꯥꯕ ꯊꯦꯡꯅꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯏꯁ꯭ꯋꯔ ꯑꯩ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯦ, ꯑꯩꯅ ꯇꯧꯒꯗꯕ ꯑꯗꯨꯇ ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯣ꯫ ꯏꯁ꯭ꯋꯔꯒꯤ ꯊꯕꯛ ꯑꯗꯣ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯒꯦ? ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯊꯥꯔꯛꯄ ꯏꯕꯨꯡꯉꯣ ꯑꯗꯨꯗ ꯊꯥꯖꯧ꯫ ꯅꯪꯉꯣꯟꯗ ꯐꯥꯎꯔꯛꯄ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯑꯗꯨꯗ ꯑꯣꯏꯅ ꯅꯪꯅ ꯊꯥꯖꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯩ꯫ ꯅꯪꯅ ꯐꯥꯎꯕ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯏꯁ꯭ꯋꯔꯗꯒꯤ ꯍꯦꯟꯅ ꯊꯥꯖꯗꯨꯅ ꯂꯩꯒꯗꯒꯦ? ꯅꯪꯅ ꯐꯥꯎꯕ ꯑꯗꯨꯗ ꯑꯗꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯀꯣꯛ ꯅꯣꯟꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯅꯠꯇ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯁꯤꯅ ꯀꯔꯤꯁꯨ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯔꯝꯗꯤ ꯅꯪꯉꯣꯟꯗ ꯐꯥꯎꯔꯛꯄꯁꯤꯡ ꯑꯗꯨꯗꯤ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯈꯤꯒꯅꯤ꯫ ꯅꯪ ꯅꯔꯥꯜ ꯂꯩ ꯍꯥꯏꯅ ꯐꯥꯎꯖꯩ ꯍꯥꯏꯅ ꯅꯪ ꯅꯔꯥꯜ ꯂꯩ ꯍꯥꯏꯅꯗꯤ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯃꯤ ꯀꯌꯥ ꯑꯃ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯑꯋꯥꯕ ꯑꯗꯣ ꯃꯈꯣꯏ ꯃꯁꯥꯅ ꯁꯣꯏꯕꯗꯒꯤ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯈꯟꯅꯩ꯫ ꯑꯗꯨꯅ ꯅꯪ ꯅꯔꯥꯜ ꯂꯩ ꯍꯥꯏꯅ ꯐꯥꯎꯖꯩ ꯍꯥꯏꯅ ꯅꯪ ꯅꯔꯥꯜ ꯂꯩ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯅꯪ ꯅꯁꯥꯅ ꯅꯔꯥꯜ ꯂꯩ ꯍꯥꯏꯅ ꯐꯥꯎꯖꯔꯒꯁꯨ ꯅꯪꯅ ꯅꯪꯒꯤ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯖꯔꯒꯗꯤ ꯅꯪ ꯅꯔꯥꯜ ꯂꯩ ꯍꯥꯏꯅ ꯐꯥꯎꯔꯤꯕ ꯑꯗꯣ ꯅꯣꯔꯣꯛꯇꯒꯤ ꯂꯥꯛꯄ ꯑꯣꯏꯗꯕ ꯋꯥꯅꯤ꯫ ꯃꯔꯝꯗꯤ ꯃꯗꯨ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒ ꯆꯥꯟꯅꯗꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯄꯥꯟꯕ ꯉꯝꯒꯗꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯕ ꯌꯥꯏ, ꯖꯣꯏꯁ, ꯑꯩꯅ ꯑꯗꯨꯝꯅ ꯐꯥꯎꯕ ꯑꯗꯨꯗꯒꯤ ꯀꯌꯥꯝꯅ ꯊꯨꯅ ꯂꯥꯞꯊꯣꯛꯄ ꯉꯝꯒꯗꯒꯦ? ꯉꯥꯏꯍꯥꯛꯇꯅꯤ꯫ ꯈꯔꯗꯗꯤ ꯈꯔ ꯀꯨꯏꯅ ꯆꯪꯕꯁꯨ ꯌꯥꯏ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯅꯪ ꯃꯤꯄꯥꯏꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ꯫ ꯅꯪꯅ ꯍꯥꯏꯕ ꯌꯥꯏ, ꯃꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯒꯗꯒꯦ ꯅꯠꯇ꯭ꯔꯒ ꯀꯌꯥꯝ ꯂꯨꯅ ꯊꯣꯛꯀꯗꯒꯦ? ꯃꯁꯤ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯇꯦ, ꯂꯨꯅꯁꯨ ꯊꯣꯛꯂꯣꯏ꯫ ꯑꯩꯈꯣꯏꯅ ꯑꯐꯕ ꯇꯧꯕ ꯍꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯍꯧꯔꯕꯅꯤ, ꯃꯇꯤꯛ ꯑꯃꯗꯒꯤ ꯃꯇꯤꯛ ꯑꯃꯗ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯕꯅꯤ꯫ ꯁꯥꯡꯅ ꯆꯠꯀꯅꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ꯫ ꯅꯪꯅ ꯌꯧꯔꯛꯂꯕ ꯃꯐꯝ ꯑꯗꯨꯒꯤꯗꯃꯛ ꯑꯣꯏꯅ ꯍꯔꯥꯎꯖꯧ꯫ ꯑꯩ ꯌꯥꯝꯅ ꯁꯥꯡꯅ ꯂꯥꯛꯂꯦ꯫ ꯑꯣꯍ, ꯍꯜꯂꯦꯂꯨꯌꯥ! ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯁꯦ ꯊꯋꯥꯏꯒꯤ ꯊꯥꯡꯁꯥꯡꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ, ꯑꯗꯨꯒ ꯃꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏ ꯐꯠꯇꯕꯒꯤ ꯃꯥꯌꯣꯛꯇ ꯁꯤꯖꯤꯟꯅꯕ ꯈꯨꯠꯂꯥꯏ ꯑꯃꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯑꯩꯒꯤꯗꯃꯛ ꯊꯥꯡꯁꯥꯡ ꯑꯃ ꯂꯩꯔꯨꯅꯕ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯈꯟꯕ ꯋꯥꯈꯜ ꯑꯁꯦ ꯈꯟꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯊꯋꯥꯏꯕꯨ ꯈꯥꯏꯗꯣꯛꯍꯟꯕ ꯉꯝꯕ ꯃꯌꯥ ꯑꯅꯤ ꯄꯥꯟꯕ ꯊꯥꯡꯁꯥꯡ ꯑꯃꯒꯨꯝꯕꯅꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯁꯦ꯫ ꯑꯦꯐꯤꯁ꯭ꯌ 6ꯇ ꯊꯋꯥꯏꯒꯤ ꯂꯥꯟ ꯁꯣꯛꯅꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯊꯋꯥꯏꯒꯤ ꯊꯥꯡꯁꯥꯡ ꯑꯁꯦ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯂꯥꯏ ꯐꯠꯇꯕꯅ ꯅꯪ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨꯒꯤ ꯑꯣꯟꯅꯕ ꯋꯥꯍꯩ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯤ ꯈꯔꯗꯤ ꯁꯩꯇꯥꯟꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯌꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯏ꯫ ꯑꯗꯨꯕꯨ ꯊꯋꯥꯏꯗ ꯃꯄꯨꯡ ꯐꯥꯔꯕꯁꯤꯡꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏꯒꯅꯤ, ꯃꯗꯨꯗꯤ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ, ꯑꯩ ꯍꯛꯆꯥꯡꯗ ꯀꯅꯥꯅꯣ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯦ, ꯑꯗꯨꯕꯨ ꯊꯋꯥꯏꯗ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤ꯫ ꯑꯩ ꯍꯛꯆꯥꯡꯗ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯦ, ꯑꯗꯨꯕꯨ ꯑꯩ ꯊꯋꯥꯏꯗ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤ꯫ ꯑꯩ ꯈ꯭ꯔꯤꯁꯇꯗ ꯏꯁ꯭ꯋꯔꯒꯤ ꯙꯔꯃ ꯆꯦꯟꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩ ꯉꯥꯛꯄꯤꯕ ꯐꯪꯂꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩ ꯊꯥꯎ ꯅꯣꯏꯕꯤꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩ ꯏꯁ꯭ꯋꯔꯒꯤ ꯃꯆꯥ ꯑꯃꯅꯤ꯫ ꯑꯩ ꯉꯥꯛꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯃꯦꯟ꯫ ꯑꯩ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯏꯁ꯭ꯋꯔꯒꯤ ꯌꯨꯝꯂꯦꯞ ꯆꯥꯔꯥ ꯑꯣꯏꯔꯦ꯫ ꯑꯩꯅ ꯑꯐꯕ ꯁꯣꯇꯣ ꯐꯪꯒꯗꯧꯔꯤꯕ ꯑꯁꯦ
ꯑꯩꯅ ꯐꯕꯒꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯕꯒꯤꯗꯃꯛꯅꯤ꯫ ꯖꯣꯅꯥꯊꯟꯒꯤꯗꯃꯛ ꯑꯩꯅ ꯕꯣꯔ ꯄꯤꯕ ꯌꯥꯕ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯗꯦꯕꯤꯗꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯕꯣꯔ ꯄꯤꯕ ꯌꯥꯕ ꯃꯇꯤꯛ ꯆꯥꯕ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯖꯣꯅꯥꯊꯟꯒꯤꯗꯃꯛ ꯑꯩꯅ ꯕꯣꯔ ꯄꯤꯕ ꯌꯥꯕ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯀ ꯖꯣꯅꯥꯊꯟꯒ ꯋꯥꯔꯦꯞꯅꯈꯤ꯫ ꯃꯁꯤ 2 ꯁꯃꯨꯑꯦꯜ 7ꯗ ꯌꯥꯎꯕ ꯋꯥꯔꯤꯅꯤ꯫ ꯏꯁ꯭ꯋꯔꯅꯁꯨ ꯉꯁꯤ ꯍꯥꯏꯔꯤ, ꯖꯤꯁꯨꯒꯤꯗꯃꯛ ꯑꯩꯅ ꯕꯣꯔ ꯄꯤꯕ ꯌꯥꯕ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯅꯪꯅ ꯕꯣꯔ ꯄꯤꯔꯒꯗꯤ ꯑꯩꯕꯨꯁꯨ ꯕꯣꯔ ꯄꯤꯕꯤꯌꯨ꯫ ꯅꯪꯅ ꯃꯨꯟꯅ ꯌꯦꯡꯂꯒꯗꯤ ꯈꯪꯒꯅꯤ ꯃꯗꯨꯗꯤ ꯖꯤꯁꯨꯅ ꯀꯔꯤ ꯑꯃꯠꯇ ꯗꯔꯀꯥꯔ ꯂꯩꯇꯦ, ꯑꯗꯨꯅ ꯃꯉꯣꯟꯗ ꯕꯣꯔ ꯄꯤꯕ ꯑꯗꯨꯕꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯗ ꯑꯣꯏꯅ ꯄꯤꯕꯤꯒꯗꯕꯅꯤ꯫ ꯃꯈꯣꯏꯒꯤꯗꯃꯛ ꯃꯍꯥꯛꯅ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯁꯤꯕꯤꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯏ ꯑꯗꯣ ꯃꯈꯣꯏꯒꯤꯗꯃꯛ ꯇꯥꯈꯤꯕꯅꯤ꯫ ꯏꯅ ꯄꯥꯡꯒꯜ ꯂꯩ, ꯏꯗ ꯄꯨꯟꯁꯤ ꯂꯩ꯫ ꯏꯁ꯭ꯋꯔꯒꯤ ꯏꯒꯤ ꯃꯇꯥꯡꯗ ꯏꯕ ꯂꯥꯏꯔꯤꯛ ꯑꯐꯕ ꯅꯈꯣꯏ ꯄꯥꯕꯤꯌꯨ꯫ ꯑꯩꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯗ ꯋꯥꯔꯗ, ꯗ ꯅꯦꯝ ꯑꯦꯟ ꯗ ꯕ꯭ꯂꯗ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯃ ꯏꯈꯤ꯫ ꯅꯨꯄꯤ ꯑꯃꯅ ꯂꯥꯎꯔꯤꯕ ꯑꯁꯦ ꯇꯥꯅꯅꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯀꯔꯤꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯃꯁꯦ ꯅꯈꯣꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ? ꯃꯔꯝꯗꯤ ꯑꯩꯅ ꯉꯥꯡꯂꯤꯕ ꯑꯁꯦ ꯑꯩꯅ ꯉꯥꯡꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯉꯥꯡꯕ ꯅꯠꯇꯦ꯫ ꯑꯩꯅ ꯉꯥꯡꯂꯤꯕ ꯑꯁꯤꯗꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯣꯡꯗꯣꯛꯄ ꯉꯝꯕ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯂꯩꯔꯕ ꯋꯥꯍꯩꯁꯤꯡꯅꯤ꯫ ꯃꯁꯤꯅ ꯅꯈꯣꯏꯕꯨ ꯍꯣꯡꯍꯜꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯌꯥꯎ ꯃꯆꯥ ꯑꯗꯨꯒꯤ ꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁꯥꯈꯤꯒꯤ ꯋꯥꯍꯩ ꯑꯗꯨꯒꯤ ꯃꯄꯥꯜꯅ ꯉꯝꯂꯦ꯫ ꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯡꯒꯜ ꯑꯁꯦ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ꯫ ꯏꯖꯤꯞꯇ ꯑꯋꯥꯕ ꯇꯥꯔꯝꯗꯥꯏ ꯑꯗꯨꯗ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯌꯥꯎ ꯃꯆꯥꯒꯤ ꯏ ꯑꯗꯣ ꯃꯈꯣꯏꯒꯤ ꯊꯣꯡꯗ ꯇꯩꯁꯤꯟꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯏ ꯇꯩꯕ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯑꯁꯤ ꯑꯅꯥ ꯊꯣꯛꯈꯤꯗꯦ꯫ ꯑꯁꯤꯕꯒꯤ ꯗꯨꯠ ꯑꯗꯨꯅ ꯏ ꯇꯩꯕ ꯌꯨꯝ ꯑꯗꯣ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯁꯥ ꯑꯃ ꯍꯥꯠꯂꯒ ꯃꯗꯨꯒꯤ ꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯊꯣꯡꯗ ꯇꯩꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯤ, ꯏ ꯑꯗꯣ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯇꯩꯁꯤꯟꯕ ꯌꯥꯔꯦ꯫ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯍꯥꯏꯕ ꯌꯥꯏ, ꯏꯁ꯭ꯋꯔ ꯈ꯭ꯔꯤꯁꯇꯒꯤ ꯏꯒꯤ ꯃꯄꯥꯟꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯏꯕ꯭ꯔꯤꯌꯥ 7:12-15 ꯍꯥꯃꯦꯡ ꯑꯃꯁꯨꯡ ꯁꯟꯒꯤ ꯏꯒꯤ ꯃꯄꯥꯟꯅ ꯅꯠꯇꯅ ꯏꯕꯨꯡꯉꯣ ꯃꯛꯀꯤ ꯏꯒꯤ ꯃꯄꯥꯟꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯟꯗꯣꯛꯄꯤꯕ ꯐꯪꯂꯗꯨꯅ ꯑꯃꯨꯛꯇ ꯑꯁꯦꯡꯕ ꯃꯐꯝꯗ ꯆꯪꯂꯦ꯫ ꯃꯔꯝꯗꯤ ꯍꯥꯃꯦꯡ ꯑꯃꯁꯨꯡ ꯁꯟ ꯂꯥꯕꯒꯤ ꯏꯅ, ꯑꯗꯨꯒ ꯁꯦꯡꯗꯕꯁꯤꯡꯒꯤ ꯃꯊꯛꯇ ꯁꯟ ꯍꯥꯇꯝꯒꯤ ꯎꯠ ꯆꯥꯏꯗꯨꯅ ꯍꯛꯆꯥꯡ ꯁꯦꯡꯅꯕ ꯁꯦꯡꯗꯣꯛꯂꯕꯗꯤ, ꯂꯣꯝꯕ ꯅꯥꯏꯗꯕ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯑꯃꯛꯄ ꯂꯩꯇꯅ ꯃꯁꯥꯃꯛ ꯀꯠꯆꯔꯕ ꯈ꯭ꯔꯤꯁꯇ ꯑꯗꯨꯒꯤ ꯏ ꯑꯗꯨꯅ ꯍꯤꯡꯂꯤꯕ ꯏꯁ꯭ꯋꯔꯕꯨ ꯊꯧꯒꯜ ꯇꯧꯖꯅꯅꯕ ꯑꯁꯤꯕ ꯊꯕꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝ ꯑꯔꯥꯜ ꯈꯪꯅꯕ ꯄꯨꯛꯅꯤꯡꯕꯨ ꯀꯌꯥꯃꯨꯛ ꯍꯟꯅ ꯁꯦꯡꯗꯣꯛꯄꯤꯒꯗꯒꯦ? ꯑꯃꯁꯨꯡ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯍꯥꯟꯕ ꯋꯥꯔꯦꯞꯅꯕꯒꯤ ꯃꯈꯥꯗ ꯂꯩꯔꯝꯕ ꯑꯌꯣꯜ ꯑꯔꯥꯟꯗꯒꯤ ꯍꯟꯗꯣꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯃꯅ ꯁꯤꯕꯒꯤ ꯃꯔꯝꯅ ꯀꯧꯕꯤꯔꯕꯁꯤꯡꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯐꯪꯐꯝ ꯊꯣꯛꯄꯒꯤ ꯋꯥ ꯂꯦꯞꯄ ꯑꯗꯣ ꯐꯪꯅꯅꯕ ꯏꯕꯨꯡꯉꯣꯗꯤ ꯑꯅꯧꯕ ꯋꯥ ꯂꯦꯞꯅꯕꯒꯤ ꯇꯥꯏꯅꯕꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯏ ꯑꯗꯣ ꯀꯠꯄ ꯃꯇꯝꯗ ꯏꯁ꯭ꯋꯔꯒꯤ ꯑꯆꯨꯝ ꯑꯔꯥꯜ ꯈꯪꯕ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯦꯡꯗꯣꯛꯄꯤꯔꯕꯅꯣ? ꯑꯩꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯅ ꯆꯥꯝꯊꯣꯛꯄꯤꯔꯕ ꯑꯁꯦꯡꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯌꯥꯝ ꯀꯟꯅ ꯂꯥꯎꯁꯤ꯫ ꯅꯪ ꯅꯔꯥ ꯂꯩ ꯍꯥꯏꯅ ꯈꯟꯗꯨꯅ ꯏꯀꯥꯏꯕꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ? ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯊꯥꯖꯕꯤꯌꯨ꯫ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯣ ꯈꯪꯕꯤꯌꯨ꯫ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯉꯥꯛꯄꯤꯗꯨꯅ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯅ ꯅꯪꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯕ ꯑꯁꯦ ꯈꯪꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯗꯨꯗꯤ ꯏꯔꯥꯜ ꯂꯩ ꯍꯥꯏꯅ ꯈꯟꯕ ꯑꯁꯤꯁꯨ ꯑꯁꯤꯕꯒꯤ ꯊꯕꯛꯅꯤ꯫ ꯃꯁꯤꯅ ꯅꯪꯕꯨ ꯑꯗꯨꯝ ꯃꯔꯥꯜ ꯁꯤꯖꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯂꯩꯕ ꯑꯔꯥꯟꯕ ꯑꯃ ꯎꯠꯂꯛꯄ ꯃꯇꯝꯗꯗꯤ ꯂꯩꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯗꯦꯂꯤ ꯗꯤꯚꯣꯁꯅꯦꯜ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯥꯏꯖꯒꯦ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯊꯝꯖꯒꯦ꯫ ꯑꯅꯧꯕ ꯗꯤꯚꯣꯁꯅꯦꯜ ꯑꯃ ꯐꯪꯕꯤꯔꯒꯅꯤ꯫ ꯑꯗꯣꯝꯒꯤ ꯁ꯭ꯃꯥꯔꯠꯐꯣꯟꯗ ꯕꯥꯏꯕꯜ ꯑꯦꯞ ꯑꯣꯏꯅ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯕ ꯌꯨ ꯚꯔꯖꯟ ꯐꯪꯕꯤꯔꯒꯅꯤ꯫ ꯄ꯭ꯔꯣꯃꯤꯁꯦꯁ ꯐꯣꯔ ꯌꯣꯔ ꯑꯦꯚ꯭ꯔꯤꯗꯦ ꯂꯥꯏꯐ ꯀꯧꯕ ꯑꯁꯦ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯌꯥꯝꯅ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯤꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯂꯩꯖꯔꯤ, ꯅꯈꯣꯏꯒ ꯌꯥꯝꯅ ꯅꯛꯅꯅ꯫
Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite